Maruiba Pau Mahairoi Loop MSUG ex office bearer sing na semba fact finding committee na October gitang mapanda laukiba warep media da fongba yani natraga yaroi haina sayet na balakpadagi numit ini paumi sing na mathau tawba leplure You legalize tawbagi matangda Manipur lenga kimihut singa nupilu chingbi singa mifam pangthoktuna unakre You legalize sungtaw tawba yaroi hairam le haina Manipur kanba imalup angkilgi president Lorembam Nganbi na fongdorakli Kongjom da laiba Slopland Public School da paisa ki demand ga mari leinana KYKL na school asigi thabak thoram sing tinjinkhre Mahairoi sing yenglaga school asida thamlakdi ba thingba handokpiu haiduna school asigi Mahairoi sing yauna school gi geta wakan mifam sathakre Outer Manipur Parliamentary Constituency ki lising aniga tara mapanda pangthok kiba mikhalda Naga People's Front NPF ki ticket mai pakiba MP Dr. Lorho S. Foze ki nomination file tawbaga mari leinana Manipur High Court na takibu rai adu Supreme Court na interim stay order na mathokre Agartala dagi khongsang fawbugi passenger train service ngasi ayu President Draupadi Murmu na lamthakre Manipur da makha taba railway gi khudongstaba phanghanna bagi pandamda North East Frontier na Agartala Jiriban Jan Shatabdi Express asi khongsang fawba yoholaki bani hairi Amadi Manipur da hawkiba pung kunmari da miyoyani COVID positive oiba thengnakiba galoinana positive oibagi sangsta da 0.8 oiki active case masing 16 leire IS News meeting tabili bakwai punamak putaram noksari COVID-19 daging athok nana bakhutoi na hambiu hand sanitizer sizinabiu mask upiu fitaru ki distance thambiu yariba makai vaccine dose na kathok piu section bana punamaki yaifabani hauze pau sandok na pizari Mahairoi Loop MSUG ex office bearer sing na semba fact finding committee na October gitang mapanda GM hall da mifam pangthok to na laukiba warep media da fongba yani yaroi Haina chayet naba lakpadagi numit nini paumi sing na mathau tawba lepkhibadagi oirakiba phiba mastigi matangda All Manipur Working Journalists Union AMJU Editors Guild Manipur EGM amadi Manipur Hills Journalists Union MSJU na punasinduna ngarang October gitang 12 gi nungthil pung 3 taba matamda CSO singi mihut yawnam yangi mifam ama Manipur Press Club ta pangthokre mifam aduna amatto oina ahan ba warep oina kumja Englishing ani ga kunmathoi gi Mars ki tang manga da Manipur Press Club ta pangthokkiba miyangi mifam na laukiba warep haibadi loop amagi manung da sayet naba leiraga media da saitheng piba yaning da ba phungtokpa nakal ani makta leiriba yana da ba sing loisintriba fawba nakal ani gi makhal amata gi pau yanaba phibam laktriba fawba haptaba Amju amadi EGM anina state asida tangdu laitana amadi media na ningtamna leibak mayangi thogal tawba ngamna ba semba court of conduct local adjustment bu stakeholder khudingmakna ikai khumnaba utpina ba haijaba hairiba warep ani asida amu hana session hanba haina warep lokhe ani suba warep ta MSU gi maikai digi media da thadorok pa cherol natraga makhoi ga mari leinaba pau yauna Mahairoi Loop asiga mari leinana atopa nakal dagi lakpa pau amata yanaba phibam ama laktriba phawba phongdaba amadi ahum suba warepta lepluraba e pau ga mari leinaba thabak sing ngasi October gi tang 16 Englishing ani kunithoi dagi amu hanjinba haina su warep lokhe Manipur foi ba toan gi thiksam suli bang thuya sidai ta kana gi no bias le na ka leitana mai phone na press na warang go ba amju na warang go ba gil na warang go to akoi phawai ba se akoi da Manipur da le mipum phu mon phum chu thokni ana press ne he pressure to ri kari do bino masi moi da akoi humble request ko humble appeal ma to kun thui he to ma tam da press ta ni he to ri press ta ni adu war ga di press se leitana kramai to sakar su press ta ni yang president ha na yang president ha na matam matam ni matu ni sakar su press ta ni so civil society or guna to press time ba look luman so press time ba adu rodi press hin hidori bra ba ko adang sai ita or na hai ba masing bi humsina ko dori bra Nongju nungsa khaidana amadi ahing nungthil naidana miyamda Manipur gi kachin koya da pau yohanna bahona zariba press amadi electronic media singi mathakta pau hapkadabani natraga haploidabani haiba tongan tongan wa loop kaya gi pressure na maram oiraga numit nini pau phongba amadi pau piba leptuna pau ga mari leinana thabak tawriba mayamna wakat mifam sathakre ngarang kai sampat lai majam lekai ke community hall da press ke ningtamada khut thingjin birakanu haiba wafamda
Wafamda All Manipur Working Journalists Union Amju Editors Guild Manipur EGM Amadi Manipur Hills Journalists Union MSJU na sinduna phamkiba wakat mifam aduda lamdam asida leiriba tongan ba pauche amadi electronic media gi sub editor video journalist sing reporter amadi Mari lainaba singna ayuki pung mapandagi nungthilgi pung ani fauba saruk yakhi amadi press amadi electronic media gi mathakta piriba akanba pressure kaya gi asigi mayokta leikhi You legalize tawagi matangda laingaka yanakhiba wafam amata leite haina apunba Manipur kanba imalup amkilgi president Lorembam Nganbi na fongdorakle Lamfelda laiba All Manipur Women Social Reformation and Development Samas Nupi Samas ki office ta ngasi pangthokpa pawgi mifam amada mahak na makha taraduna ngarang tongan ba nupilu ki punna ima tara na saba tim amana lenga ki maikai dagi unana ba hairakpadagi unakhi lamdam asida Lamdam asiga yengnabada thak yamna wangna saukhat khraba Goa natraga atopa state singa yugi matangda changdamnaba yaroi asuk sau khraba Gujarat state ta Liquor Prohibition Act ningthina sathari Liquor Prohibition Act lamdam asida hena mapung fana satna hannabagi regulate tawbadi yai adubu masigi ona tainabada karigumba thausil amata paikhatpa yaroi prohibition Laina lengak na ningthina yengsintabadagi lamdam asida yu marang kaina fanglibani yu sungba yonba amadi sungbagi machine amata pusilakpa yaroi haiba wafam sing lengak ta thamlaki hairi makhatana Prohibition Act ningthina chana handuna yu mapung phana thingba masida CSO sing amadi tongan ba nupilup singna mateng pangbaga loinana cabinet na lokhiba yu legalize tawnaba warep handu haiba wafam kaya Tanamki hairi ngarang unaba atuda lengaki maikai dagi Minister Govindas Konthauzam amadi nemsa kibgen su sarugyaki hairi Prohibition Act fajana satlaga yu thakpagi sang handariba labor cirrhosis na nabagi sang handariba punamak sidi karigi damakta Manipur ta pusalakta bano gawa ga khoi changdamna ba yaroi India gi manung da leiriba state khuding maka khoi gi Manipur ga amata changdamna ba yaroi nimcha ki bjen na hairak pasi yu phangdaba taragadi naharon singchi guli da sidinare I haiba wafam chi thamai yu ga guli ga ani si to channaraga thambirakanu yu thakpa khuding ma yu phangdaba matamda guli leiba laman amata chate magi yudo dum tanaraga leiba mafamni honorable CM Biren na hairakpasi yamna khitang phingatlaga mamai ji macha khitang ola kanda adudi siriba mayam je teimana kanba ngambra haibagi pot amasu sauningum karigum hairai madu aikoi chapchana pakhum piram bayai tawba kaktabu leibak sida aikoi di sumna wari sana bachatpani ma khanage na chatpanate aduna aikoi handaraga lapani khana bayabagi sangde tuki mati wangna leigre regulate tawgani aduga legalize di sungtaw tawraroi Prohibition Act sida aikhoigi punishment mayam ama piri base masibu mapung phana pangthokpa yana na ba regulation du sembiu adugi damakta regulate sembadi yai natabida noina hana piri ba legalization ga manaba regulation de adu ada haibudu de khoi sungam me ngamba ngamaroi aduna aikhoi you legalize tawba sungya yaroi Khongjomda laiba Slopeland Public School da paisagi demand ga mari lainana aina thingkraba lalhaulo KYKL na school asigi thabak thoram sing thingzilakpa yaningde mahairoi singi yenglaga school asida thamlakliba athingba handok piu haiduna school asigi mahairoi sing mama mapa sing amadi Oza sing ngase school asigi geta wakat mifam phamkhre ngasigi wakat mifam aduda sel gidamak mahairoi sangda akiba pokhanduna mahairoi singi punsi manghanna bu honna bayaningde school da nongmai bom kapsin biganu lalhauba singna asan mirai nai biganu michang sanga yeng biganu sahi khudingi lupa lakh nifu hena lemna leitalaira mahairoi singda mateng pangliba school ni school da paisagi demand tawba yaningde we have every right as student to demand for peaceful environment in our school campus educational institutions are placed not to be threatened with monetary demand amasung we deserve to grow and develop peacefully haiba na chingba tongan ba placard sing su sizinaki wakan mifam aduda saruk yakiba khoinaizam amuba kauba mahairoi amana haikibada Slopeland Public School asibu KYKL na paisagi demand ga mari leinana thingzin birakhiba asi yamna nungaizade paisagi damak mahairoi singbu karisu leitana khanbiba se nungaizade matungda asigumba se tawbiganu mahairoi aikhoidasu larik tamba phanglaroi dra haibagi akiba leijai haina phongdorakle
ꯍꯧꯈꯤꯕ ꯁꯦꯞꯇꯦꯝꯕꯔꯒꯤ ꯗꯦꯠ 30ꯗ ꯏꯁꯂꯣꯚꯦꯅꯤꯌꯥ ꯁ꯭ꯀꯨꯜꯕꯨ ꯀꯦꯋꯥꯏ ꯀꯦꯜꯅ ꯊꯤꯡꯖꯤꯟꯕꯤꯈꯤꯕ ꯑꯃꯗꯤ ꯄꯥꯎ ꯍꯥꯞꯄꯤꯈꯤꯕ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯆꯕ ꯑꯣꯏꯅ ꯁꯥꯇ꯭ꯔ ꯃꯌꯥꯝꯁꯤꯗ ꯍꯟꯖꯕꯅꯤ ꯃꯈꯣꯏꯒꯤ ꯄꯩꯁꯥꯒꯤꯗꯃꯛ ꯗꯤꯃꯥꯟꯒꯤꯗꯃꯛ ꯁꯥꯇ꯭ꯔꯒꯤ ꯄꯨꯟꯁꯤꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕꯤꯕꯁꯤ ꯅꯨꯡꯉꯥꯏꯇꯦ ꯁꯤꯒꯨꯝꯕ ꯊꯕꯛꯁꯤ ꯇꯧꯕꯤꯒꯅꯨ ꯑꯩꯈꯣꯏꯁꯨ ꯀꯤꯖꯩ ꯃꯔꯝꯗꯤ ꯑꯩꯈꯣꯏꯕꯨ ꯂꯥꯏꯔꯤꯛ ꯇꯝꯕ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯋꯥꯕꯁꯤ ꯂꯩ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯦꯋꯥꯏꯒꯤ ꯏꯆꯤꯟꯅꯥꯎꯁꯤꯡꯅ ꯑꯩꯈꯣꯏꯕꯨ ꯊꯤꯡꯖꯤꯟꯕ ꯍꯥꯏꯕ ꯈꯣꯠꯄꯁꯤ ꯇꯧꯕꯤꯒꯅꯨ ꯏꯁꯂꯣꯚꯦꯅꯤꯌꯥ ꯁ꯭ꯀꯨꯜꯗ ꯐ꯭ꯔꯤ ꯏꯗꯨꯀꯦꯁꯟ ꯂꯩ ꯁ꯭ꯋꯥꯏꯗ ꯈꯛꯇ ꯅꯠꯇꯅ ꯁꯥꯇ꯭ꯔꯁꯤꯡ ꯑꯇꯣꯞꯄ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗꯒꯤꯁꯨ ꯁꯤꯗ ꯂꯥꯏꯔꯤꯛ ꯇꯝꯗꯨꯅ ꯂꯩ ꯍꯥꯏꯔꯤꯕ ꯁꯥꯇ꯭ꯔ ꯃꯌꯥꯝꯁꯤꯕꯨ ꯃꯣꯏꯒꯤ ꯄꯨꯟꯁꯤꯁꯤ ꯁꯤꯗ ꯂꯥꯏꯔꯤꯛ ꯇꯝꯗ꯭ꯔꯕꯒꯗꯤ ꯃꯣꯏꯅ ꯊꯤꯡꯖꯤꯟꯕꯤꯈꯤ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯀꯃꯥꯏꯅ ꯂꯩꯌꯨ ꯍꯥꯏꯕꯅꯣ ꯑꯃꯗꯤ ꯁꯤꯒꯨꯝꯕ ꯊꯕꯛꯁꯤ ꯇꯧꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯈꯨꯔꯨꯝꯖꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯨꯇꯨꯝ ꯅꯤꯔꯃꯂꯥ ꯀꯧꯕ ꯒꯥꯔꯖꯤꯌꯟ ꯑꯃꯅ ꯍꯥꯏꯈꯤꯕꯗ ꯂꯥꯛꯀꯗꯧꯔꯤꯕ ꯆꯍꯤ ꯏꯪ 2019ꯗꯒꯤ ꯁ꯭ꯂꯣꯞꯂꯦꯟ ꯄꯕ꯭ꯂꯤꯛ ꯁ꯭ꯀꯨꯜ ꯑꯁꯤ ꯊꯤꯡꯖꯤꯜꯂꯒꯅꯤ ꯍꯥꯏꯅ KYKLꯅ ꯃꯃꯥꯡ ꯊꯥꯒꯤ ꯇꯥꯡ 30ꯗ ꯃꯤꯗꯤꯌꯥꯗ ꯊꯝꯕꯤꯔꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯃꯗꯤ ꯂꯥꯏꯔꯔꯕ ꯃꯃꯥ ꯃꯄꯥꯁꯤꯡꯒꯤ ꯌꯦꯡꯕꯤꯔꯒ ꯍꯟꯗꯣꯛꯄꯤꯌꯨ ꯈꯣꯡꯖꯣꯝ ꯑꯦꯔꯤꯌꯥ ꯑꯁꯤꯒꯤ ꯈꯨꯡꯒꯪ 10 ꯔꯣꯝ ꯑꯁꯤꯗꯒꯤ ꯃꯍꯩꯔꯣꯏ 190 ꯔꯣम स्कूल असिदा फ्रीदा महै तमलिबनी मसिदसु नतना स्कूल असिगा थंगना लेरिबा लंगथबाल खुनौ हारिबा खुंगंग असिदगी अंगांग सिंगदे स्कूल असि हेक लैरकपदगी ngasi फावबा फ्रीदा महै तमहंदुना लाक्लिबनी हाइना फोंदोरकली ngasidagiना sahi 7-9 gi mamangdagi Jibradagi laik tamiba satrasi satra mapan ni satra mapan je class 6 dagi tamapani aduga hujeu class 12 thagadaba satra ahum mama 12 thagadawri aduga mamangdu ju 12 pass tawgre aduga hujeu su leiri adu makoi singse school sina kaigumba lupa ma bhawa makoi gi maikai dagi lupa ma bhawa laudana sabadagi thakpadagi laik tambibadagi loina ma free da school sina mogi cross na ma pura school sina laik tambiri kudong chadaba lairaba satra satri mama ma lairaba mayam sidi yengbiraga school sida laik tam जरिबा गार्जियन सिंगी इंगिरकांदा क्याकेलना पुलिसदा थंबिरिबा अथिंगबदो हंदोकबियु हाइबो वाफमसे गार्जियन सिंगी माइकैदगी अइना मुकसु हन्ना इकोकनोना हाइजरी आउटर मणिपुर पार्लियामेंट्री कॉन्स्टिट्यूएंसी की 2018 पांथोखिबा मिखलदा नागा पीपल्स फ्रंट NPF की टिकेट माई पाखिबा MP डॉक्टर लोरहो S फोजे की नॉमिनेशन फाइल तौबगा मरी लेना मणिपुर हाई कोर्ट ना ताखिबा राय अदु ngarang सुप्रीम कोर्ट ना इंटरिम स्टे ऑर्डर अमा थोखरे ऑर्डर अदुगी मतुंगिना फोजे ना मखाताना MP अमा ओइबगी खुदोंग साबा खुदिंगमक फंखिगनी हाइरी अदुम ओइनमक महाक पार्लियामेंटा बोट थादबा याबगी खुदोंग साबदी फंगलोय हाइरी पनबया बदी 13 सुबा लोक सभा मिखल की नॉमिनेशन फाइल तौबदा असोइबा अरानबा यावी हाइबगी मतंगदा महाक नकनबा लंबा ओइखिबा BJP की मिरेप हाउलिम सोखोपाउ माते एलियस बेंजामिन मातेना मणिपुर हाई कोर्टा केस फाइल तौदुना केस थरकलबा मतुंग लोरहो S फोजे की महुत्ता बेंजामिन मातेबु MP ओइनबा खंगनखिबने पांथोखिबा मिखल अदुदा फोजेना पुन्ना भोट मसिंग लाख 3,00,000 फंगदुना बेंजामिन मातेना लाख 2,34,795 फंखिबने अगरतलादगी खोंगसांग फावगी पैसेंजर ट्रेन सर्विस ngasi ayuki pung 8:45 da President Draupadi Murmu na lamthakre Manipurda makha taba railway gi khudongchaba fanghanna pandamda North East Frontier na Agartala Jiriban Jan Shatabdi Express asi khongsang fawa yohalakhibani ngasi President Draupadi Murmu na lamthakiba train asina Agartala Ambasa Dharmanagar New Karimganj Badarpur Junction Arunachal Station dagi Jiribamda numit yungba pung 3 da thunglaba matung Jiribamdagi Wangai Chungpau Rani Gaiden Liu Thingau Station dagi khongsangda numidang wairam pung 6 ta thungani hariba Jan Shatabdi train asi Chayol amagi manungda ningthaukaba Yumsakaisa amadi Irai numita service laigani hairi Manipur da haukiba pung 2 da miyoi ani COVID positive oiba thengnakiba loinana positive oibagi chang sa da 0.8 oikhi active case masing 12 lairi COVID common control room dagi thadorokpa report ki matungina laichat asidagi miyoi ama leina asidagi naba fagatpa thengnaki fagalapagi chang sa da 39.9 da lairi Manipur da hazifawada COVID na naba mi gi masing asi puna lakh amaga listing 38,595 sukre laichat asina maram oiraga miyoi leitaba yaukide amadi lamdam asida laichat asina maram oiraga lekhidaba apunba mi gi masing asi puna lising 2,995 da lairi Chairakasida haukiba pung 2 da India da nongna miyoi lising 8 ka 7 marifu COVID positive oire lekhidaba mi gi masing 3 ne
फगलपगी चांग नसादा मरीफुद्रा निपान का दशमिक तरेत तरुक ओइरी अपुनबा कन्फर्म केस ना कोटी मरी लाख निफु तरुक का लिसिंग कुन माथोई चहुम तरामापन यौख्रे एक्टिव केस ना लिसिंग कुन तरुक का चौंगा का सुपना मापनी लैना असिना मरम ओरगा लेखिदबा मीगी मसिंग ना लाख मंगा लिसिंग कुन निपान का चनिपान निफु तरेत ने लैना अस्तगी नाबा फदुना डिस्चार्ज तौखिबा मीगी मसिंग ना कोटी मरी का लाख निफु लिसिंग हुंफु मंगा समापन हुंफु हुमदोइनी लैना अस्तगी ngakthoknaba vaccine kapthokiba apunba migi masingna koti sani ka taramapan lakh taramanga lising kuntramapan sani marifu mathoi henkre malengi oina kobilaisan na khwaidigi hena sohalaba laibak singi manungda USA na ahanba India na anisubada amadi France na ahumsubada lairi awang no pok state ki oina Assam na ahanba Mizoram na anisubada amadi Manipur na ahumsubada lairi हौखिबा नुमित खरनी की ममांगदगी चेन्नई की MGM हॉस्पिटल दा लायंग लखिबा मणिपुर की गवर्नर ओइबगा लोइनना वेस्ट बेंगल गिसु गवर्नर ओइरिबा लागानेशन मसागी फिबम फगलकपगा लोइनना ngasiदगी अमु हना कोलकाता दा थबक हौख्रे हाइरी ट्रिफेल्ट अमदी प्रधानमंत्री वंदन योजना की मखादा मणिपुर लेंगा की फॉरेस्ट डिपार्टमेंट सिंधुना इम्फाल के पैलेस गेट लेबा मणिपुर स्टेट फिल्म डेवलपमेंट सोसाइटी दा पांथोकपा बंधन विकास केंद्र मेला लिसिंगनी कुनिथोय ngarang चीफ मिनिस्टर एन बिरेना हौदोखरे मणिपुर की डिस्ट्रिक्ट खुदिंगमक्तगी म्यूट सिंगना सरुक यादुना पांथोकखिबा सोरम अदु हौदोकपगा मरी लेनना चीफ मिनिस्टर ना मणिपुर की फॉरेस्ट डिपार्टमेंट ना उमंगी लम कन्नब होनबदा कथोकपा अमगा लोइनना थबक तौबगी दमक थागतपा फोंदोखि महांगा हाइकिबदा लैंगाक लंदमसगी उमंग वामंग कन्नब लखलकलिबा थबक थौरम सिंह कनागुंबा फुरुप अमतगी मायोक्ता नते खोंथांग असि लंदमसगी खुनाई अमदि तुंगदा हौरकलिबा मिरोलगी दमक्तने प्राइम मिनिस्टर ना कुमजा लिसिंग अनिगा तरा निपान के अप्रैल थादा हौदोकदुना मणिपुर दसु चही अदुगी अक्टोबर थादगी चटनबा हौखिबा स्कीम असिना सिंगी मियोय लिसिंग निफुनी थोइरोंगी मयादा अतमनना अमदि मनाकोइनना थबक पीब ngamkhre mari leinaba department amadi official single loinana athuba matamda umangi pothok kaya thamnaba paikhatliba workshet amadi storage saba loisilagani explore tawdana leiriba state asigi tawba ngamba amadi resource kaya gi matangda palladuna chief minister na haikibada landamastigi umangi pothok kaya niyom sumna packaging tawduna amadi mafam sana marketing tawrabadi malemda aikhoi gi pothok singasi changdamnabada याउब ngangani masigidamak imphal gi mafam chaba mafam amada food processing gi factory ama lingkhatpa mathau tari haiki ami andha padudi igong gomi mai thado ga jar tawbe madugi effect na generation to generation oxygen walkani then ising leiroi then soil erosion lakani ngasi koina paisa yam tingna isa foreign the like number thari ba mapan the like number thari na hayeng halap kandadi sor hon ba yaro isa do think of it adu ngasi koina forest kan da ba de na sangai ba honor ba pot mayam se manipur gi forest protect over forest is we are not against anybody we are not against any tribe simply we are asking let us protect the forest those reserve forests let us protect the forest trees plant where the protected forest is there चुराचानपुर डिस्ट्रिक्ट की सिंगतोमदा कक्चिंग डिस्ट्रिक्ट की मनुंग चनबा तांगजेंगदगी जेंगुम थीब चटपा मियोइसिंगना मचिंजाक अचौबा सासिल्लुबदगी लेंगबा ngamdana लेरंबा लाइरेन बर्मिस पाइथोन अमा सदान बना थेंगनरबदी फाबी खरनी खनबदगी पुरक्तुना मरी लेनबा सिंगदा सिनरखरे हौखिबा तांग 13 गे अयुक्ता तांगजेंगदगी TS दितेन कौबा मियोइ अमना सिंगतोमदा जेंगुम थीबदा लाइरेन असी लेंगबा ngamdana लेरंबा थेंगनखिबनी महाकी कांगबुना लाइरेन असी बुखाव अमदा हापतुना तांगजेंगदा पुरखि थाजनबीगी मतुंगिना माइबा माइबी यावना लाइरेन असीबु लेकाई मियामना लाइसोन टेंसन तौनखि पाव असी सोशल मीडिया दा उनरकपदगी पीपल्स फॉर एनिमल्स मणिपुर अमदी थौबाल फॉरेस्ट डिवीजन की स्टाफ सिंगना माइ पाकना रेस्क्यू तौखि DFO थौबाल TS लोकेन की मिटिंग मखादा कक्चिंग की ROL दिनेशना लुचिंगबा फॉरेस्ट की टीम अमदी PFA की लिंदा खुलोइबा टीम अमना रेस्क्यू अदु पांथोखि लाइरेन अदुगी मबुक्ता यावरिबा मचिंजाक अदु करिनो खंगदोकपा मथौ ताबना एक्सरे लौदुना येंगबदा सजी ओइरमखि मबुक्ता यावरिबा सजी दुगा पुना किलो 90 गी मथक्ता लुंगनी हाइरी सांगबना फिट 13 मुक ओइ हौजिक लाइरेन अदु इरोइ सेमदा लेबा जूलॉजिकल गार्डन दा थमली असोपा खरा यावबा लायेंगलबा मतुंगदा अमदी कंगलिबा मबुक अदु खरा हंथरबा मतुंग मफम साबदा अमुक थादोखिगनी हाइरी
Manipur ge yelhau phurup ama oiba maitai mitai busu Indian Constitution ki makhada scheduled tribe ki list ya handuna masagi yelhau saktam ngaksanaba ki constitution ki oiba ngaklo piu haiba haina changsiliba khongjang sarukama oina SDDCM namiyang ga loina nalising ani ga tarani thoi gi aroiba saruktagi India amani Manipur government ani da taksinduna lakli haina scheduled tribe demand committee Manipur SDDCM gi general secretary ke Bogendra Jitna phongtokhrei ngasi SDDCM na tongan dabi ga loina na changsilakhi ba sarukama oina maitai mitai gi warep naba mifam People's Convention amang ngasi ima kunthok han bisanglen na pangthokhrei tongan ba sakna raba miyoi kya na saruk ya duna pangthokkiba miyang gi mifam aduda mahang na makha taraduna committee na langkhatkiba memorandum amagi paukhumda India lengak na Manipur lengak ta mathau taba document singaloina na specific recommendation tharak naba kumjale sing ani ga tara humdogi me thagi tang kun mapanda khanghalak pa lekhrabani hai de recommendation asi thabi yu hai na SDGCM na miyam ga loina na democratic oiba khongjang singsang silakhi adum oinamak Manipur COVID-19 laichat amadi atai matam gi thodok wathok na maram oiduna SD gi khongjang su marak ta tapthaba yauna sangsin duna lakli khongjang asigi makha taba oina haukibo August ki tang kun taruk tagi tongan ba mafam singda lekai gi club Maira Baibi amasung atai lup singa khusam naraga leptana wakan mifam sathaduna lakle hauzik fawda tongan ba mafam nimpu hen bada wakan mifam sathakre lengak na khana bibaga loinana athubada thabak to onthok piduna yelhomi mitai bu SD list chalhanbina bahona biu haijari lengak na miyam da thamkiba wafam hauzik oiriba phiba masida lengak na thabak ta oina onthok na bagi lokhat pham thokpa sing lokhat ba udabana changsilakli ba wakan mifam gi mathakta atai kari khongthang lokhat ka dabagi haiba warep minana ba ngasigi People's Convention asi kaubani haiki Hojik Pogdi, Naha Sing, Maru and a youth sing Jacoina, Anjing Sina Padaraga, Soy Gamen Soy Tagani, Masako democratic Kakoi rightful way, Vaduma claim ne Abadi, a constitution provision, constitution people born every yellow meter. I don't like question yellow me moivana, Hongam Toy Soy and Gamen X and Logan Habagi. So far, Equina, Naha Sing, Maruina, Nupi Sing, Anjing Sina Padaraga Lapane, Gamenasum to Mina Tavid and Leragadi, I question control Moktavi, control Moktabadi, Naha Sing Kana, Tambangam de, Karitoropoya, Kongjang do peaceful or Octavia, Madaponing the Batok. Tokpayai mado koi thon janing de aduna ga mena thubada thabak to wan thokpi ai wapam se amuka na thamjari Anglo Manipuri Lanjau lisingam gachani pan mari fudrama thoida British ki telegraph officer ani hat khibagi October gi tang tara hum lisingam gachani pan mari fudrama thoida British na heng tawduna hat khiba athoba charai thangal gi maphamda Justice Committee on Anglo Manipuri War lisingam ga chani pan mari fudrama thoi Martyrs and Freedom Fighters kanglei pak Manipur na haikat leikat tamduna ikai khonum utkrei Justice Committee na sinduna kaisam pata leiba ipaki office ta achamba thoram ama SOP ngak na ayuk descendant amasung committee gi miyoi singna pangthokpaga loinana chingburoi tamburoi anina thawaiga khusinaduna leibaki maning tamba ngaknaba achawa thodang lorambadu ngasigi mirol na makhatana apunbagi saktam kallasi haina Justice Committee gi convener na thokpa serol amana hairi India lenga ki Health and Family Welfare Ministry gi makhada Under Secretary Jitendra Kumar Jangitna ngarang thopa cherol amagi matung ina REMS ki Obstetrics and Gynae gi Professor Dr. L Ranjitna tha taruki oina director gi thau puragani hairiba order adu gi L Ranjitna kumjali sing aniga kunhumdoi gi April gi tang 13 fawba thau puba natraga regular director ama khantriba fawba makhata na thau puba haina palle Oil painting can never be replaced. See the life from asset. Gari gi masing lepalai tana hengalakpa lekai de leriba leira khulakta chathok chasin taunariba lambi singdi sauthokpa amadi takthokpa di yadabana miyang gi khallaga singjamai top lekai dagina New S Club hawbagi lambi sing khara da oirabasu pakthok chauthokpa gi thabak sathari Mahut Minister Y Khemsan amadi singjamai BJP Mandal gi Vice President K Rajan Sharma BJP Mandal gi Secretary M Roman Sandra amadi BJP member Y Dhananjoy haiba maru oiba miyoi sing asiga tanaduna lambi sembagi thabak asi sathabani amadi lamdam adungi miyangi su apam pamda tanaraga thabak thorom sing mabung phana sathari hairi India mai PTP adu pikpa chawgi wafam natal mamang na semam da mayam ama leibusina maram moraga anda khoi MLA na thawai yauna khoi minister na thawai yauna tawiba sida mamang da ma dawna thabak to ugi da bani na ngasigi mana semgalei ba sagalei bi ugi da khoi thawai yamna nungai aduna India mai kendra ke kendrangi matau na India mai kendra ke matau kambiraga atopa kendra singjigi leiba MLA sing manti sing na jo mai kendra du sembada tang interest lowi Manipur bumbagi phanaba adu wafam ji thamjage District Health Society Imphal East na sinduna National Program for Prevention and Control of Cancer, Diabetes, Cardiovascular Diseases and Stroke (NPCDCS) makhada
Chronic Obstruction Pulmonary Disease COPD and Pulmonary Rehabilitation Clinic ama ngarang UPIC Khetri Lekaida hangdokre thorom adugi manungsana malengi mafam sin bathungna pangthokna bagom Imphal East District ki oinasu Use Heart for Every Heart haiba hiramda World Heart Day gi palan thorom su pangthokhe thorom aduda Khetrigao Part 1 GP gi Pradhan Mohammad Fazlur Imphal East District Additional Deputy Commissioner Samim Ahmed Saha, CMO Imphal East Dr. L. Indira Devi, CMO Imphal East ki Neurologist Dr. N. Hemanta Kumar Singh na mathang sitna athoy mitunglen thorom mapu amadi akhanaba mitunglen sing oina saruk yakhi thorom adugi saruk amu oina lemna ECG random blood sugar test amadi BP checkup ki kudongcha basu mioi chamaromda fanghan khe Haibok Singh gi tara hai Muslim khungi area dagi chinglaiba court laga puthorokpa gari ama laibak pokpa numit ki ayukta hiyang thang bid office ki staff sing faraba matung mantri pukri da leiba Central Forest Division da puna batawringai chairakta tara hai khungang dagi makhuta nongmai paiduna lakpa mioi kharana leiba gari adu mulhaure staff sing hat kani haina ki helamle khulai paiduna leiba gari mulhaure ba sing adugi mathakta Forest Department na Wangoi Police Station da case am file tawkhre hairi thaudo asigi matangda Forest Department ki fangpa paugi matungi na laiba gari mulhaubagi thaudo adubu forest staff singna photo kaplubada khulai paiba sing aduna mobile phone sing na munduna photo amadi video sing adu kakhatkhi amadi forest staff sing busu fugani hat kani haina ki helam le hai makhoi sing adu lusing lakli ba adu forest staff sing na hana degi masakhang ba achau asang sing gatina ba mioi ni hairi asigum thaudo asi mamang da su thoki ba laikre hauki ba thang janumi da su haibok sing degi leiba kot laga puthorok pa gari ama farubada gari adu numit adumakta da forest staff sing degi mulhauki bagi thaudok laiki hairi Rajkumar Chandrajit Sana Singh RKCS ki Marifudra ka Nipan Rak Subamapok Numit Tharong ngasi RKCS Museum of Arts and Crafts Imphal na sinduna RKCS Museum and Arts and Craft Kaisamthong da pangthokre thoromadu da Kaisamthong Kindrugi MLA Nisikan Singh Sapam na Chief Guest Chairman RKCS Museum of Arts and Culture Dr. K. Sobitana President amadi Manipuri University of Culture ki Vice Chancellor Dr. Paunong Gunindrona Guest of Honor oina sargyaki tharom asiga mari lainana MLA Nisikan Singh Sapam na phongthokibada RKCS asilizen amani mahangna yeklam lai mayam asibu tongan ba lamgi mioi singna yamna pamnari oil painting ase atopa amatana mahutsinba yaroi RKCS na yeklam lai sing lairiba museum asi khwaidagi mamal yamba amani mahangna yeklam lai sing ase ayambana lamdam asigi oibanat ki saktam amadi matam da thokiba thaudok sing buning sing palai ngaktani ngasigi thoromadu da RKCS Museum of Arts and Crafts na sendona tarani thoirak suba children painting competition lisingani kuni thoida makok mathang takraba singda mana mathum piduna puning thogatkhe Oil painting can never be replaced. See the life from asset ne. The magi painting se magi to pai hele. Mai thak da wei thak mai to painting se oina promote tawle. So ma hai na in terms of crores are. So I see buildings in for the first time I think this must be the most expensive building in Manipur. Can you see every painting must be worth quite a lot. Aduna my mama duna Anyway, I'm sure RKCS gallery will live on. RKCS paintings will live on, this legend will live on, and so will Manipur culture. Cyber security and cyber crime gi matang da nongmagi oiba awareness program ama Yangoi Ningtho Community Hall Bisnupur da pangthokre RK Suchandra DM Bisnupur District Bisnupur Karam Dinachandra Proprietor Ijel Computer CSC Bisnupur amadi Resources Person Oina Himanta Laishram Cyber Expert Ministry of Home Affairs Sarugyaki Ijel Computer CSC Bisnupur na senduna pangthokpa thoromaduda Bisnupur District Headquarter gi akoibada leba school tara gi class 9 gi mathakki mahiroi singna sarugyaki tharomasi karigidamak sillibano haibagi matangda CSC Ijel Computer gi proprietor Karam Dina Chandra na phongdorakpada COVID manungda mahiroi singda online class Kidamak mobile season na bahon kiba amadi 5G network lakpaga iroinana mahiroi singda matau karam na mobile phone da pamdaba thodok sing thok tringai da karam na madubu ngakthok kadabagi amadi digital gi oiba thabak sing hengalakpana hack tauba amadi ransom tauba da karam na ngakthok kadani ngakthok haugadni haibagi tangai fadabagi damak sinba maru oiba thoramni haiki
Municipal Council की मिखल की दमा कक्सिंग केंद्र की बीजेपी की कैंपेन हौदोखरे कक्सिंग वार्ड नंबर 1 दगी सोशल वर्कर नावरेम नबचंद्रना कैंपेन सिलम थादुना ngasi हौदोखी कैंपेन हौदोपगी थरमदुदा एन नबचंद्रना कक्सिंग म्युनिसिपल काउंसिल की वार्ड तरानिथोय लै म्युनिसिपल काउंसिल मिखलदा वार्ड खुदिमकता बीजेपी की मिहु थोकनी मियामना बीजेपी की मिरे खुदिमकता सौगतपियु हाइखे थरमदुदा कक्सिंग म्युनिसिपल काउंसिल की हानागी काउंसिलर सिंह अमदी बीजेपी कक्सिंग मंडल की मियोइसिंग सरुक याखे कोई इंजीनियरिंग कैंडिडेट में थोड़े अदुबो आनी थोलो हम थोलो कोई पुनमा कोई बीजेपी की मुसीबत ngaktan yana khalaga कोई मरोइना बीजेपी के बोर्ड खोमबा मसीदगी हदुक चबनी मसीदा मरोइबा आगे येतलिंजिन बिरिबा आगे याम्बा काउंसिलर ओबिरंबा होजे एज काउंसिलर हाइबा तारे अखोई याम्बा नरजी आदगी काउंसिलर अखोई सनुपी प्रेमता लोइना कोई जॉइंट सेक्रेटरी अखोई यागोजन अमदि लीडर मयाम सु याविरि लोइना नासुबा हदुबगी थरो मसी मथम मथम अखोई लेफ्टना बीजेपी की अखोई चथगनी Manipur miyam da maru oina ana layengi khudong saba mapung fana fangzadra ba mafam singda ana layengi maramda khangminana ba paikhalakpa thabak thoram singi manung sanang ase Surems ki community medicine department na rural health training center ki health program ki sarukama oina ngasi health talks ki thoram ama Bisnupur district ki Bisnupur ward number 1 da pangthokre Rims ki community medicine department ki HOD oiwagi mathakta Rims ki din academic su oiriba Brojen Singh akoijam gi mityang makhada pangthokiba health talks ase Health educator oiriba Mega Sandramaitai na lusingduna pangthoki department asigi PGT Dr. Gitanjali, Dr. Priya, Dr. Sandra, Dr. Sikanta, Dr. Izak amati Dr. Dinu na intern sing adu guide tawkibaga loinana ngasigi health talks ki topics sing adudi cervical cancer, colon cancer, lung cancer amati breast cancer ni chingba singi maramda intern sing na miyam da sandokna takhi loinana health talks ta saruk yaba lakhiba departments asigi lab technician Y Gambir Sana Singh na urine protein amadi sugar test amadi blood group singsu test tawbiki saruk yabala kiba singda health checkup su tawbaga loinana hidak langthak singsu lemna PBK Tamenglong gi MLA Jamhenglun Pamaina Mayai Tangbal Logduna District asigi DC office conference hall da district level officer DLO mifam ngasi pangthokre ngasi phamkiba mifam aduna sahi asigi oina pangthokadoriba tarataret suba state level orange festival gi matangda khanakhibaga loinana kumhai asi lakleba December gi tang 19 natraga 15 da pangthoknaba chawrakna khanakhe loinana kumhai asi pangthokpada chawrakna lupa crore amaga lakh ani changlaba yabagi matangda khanakhi hairi mifam aduga mari leinana MLA na kumhai asigi damak DLO singna committee semtuna mathau taba thabak thoram sing mangjawnana semdoknaba khangankhe mangna mafam adugi stakeholder singdagi apamba phungdoknaba invite tawgi tha asigi konmathoi da pangthokadoriba miyangi numit ki matangda sukhanakhibaga loinana DLO singna numit asebu lumna lawduna miyam amadi lenga ani gi marakta mari fagat hannaba khanghankhe loinana lenga ki department amadi plot singna niyongi wangwada lam khopchin bana achawa watho kaya leiriba asi thokhandana ba wafam phongdokhi Maitai lining ki damak thodang kaya lawramba miyamna panthau haina khangnaba Sukham Maru Tombina ngarang laikhidabada Sanamahi Temple Board ki Maibarol, Maiba, Maibi, Pena, Amri Board ki member kaya na awawa fongdorak pagaloy na ngasi mifam ama pangtoktuna minute ani tumin na layduna awawa fongdok pagaloy na laikhidrabagi mafam da ikay kono buot kray mahak na laikhidaba si Maitai lining zatpas tingi oina at jawba mangzaba amani imung manungi awabada board asina sarok yabagaloy na mapugi mafam da ing na ching na layruba oira sa nuhay na zerol aduna makatarakle. Drug and violence against women and children in Manipur haiba hiramda ngasi nomagi oiba khananai nabagi thoramama Kanglasa Hiran Mai Lub YPA Hiran Mai amadi Women Action Door Development WAD na punna sinduna Hauraima Sampubi Community Hall Hianglam Hiran Maida pangthokre thormaduda thabakdagi potharaba principal U Kunjo Hianglam Gram Panchayat ki pradhan E Shanti amadi hanagi headmaster M Rajendrana maruoib mithung oina saruk yakhe loinana social scientist Dr. Dhanabir Laishram WAD ki secretary Sobita Mangsa tabam social worker ya school ning thokjam na resource person oina wangangkhe thormaduga mari leinana Kanglasa Hiran Mai Lubna thang tagi thorok pangthoki hairi Yung mayroon na lang, manung na lang ba?
ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯑꯩꯒꯤ ꯅꯨꯄꯤ ꯑꯩꯒꯤ ꯏꯄꯥ ꯑꯩꯒꯤ ꯏꯃꯥ ꯑꯗꯒꯤ ꯏꯆꯟ ꯑꯉꯥꯡꯁꯤꯡꯒꯤ ꯃꯅꯦ ꯃꯇꯣꯟ ꯑꯗꯩ ꯑꯉꯥꯡꯁꯤꯡ ꯑꯩꯈꯣꯏ ꯄꯨꯂꯞꯁꯦ ꯃꯁꯤꯅ ꯏꯃꯨꯡ ꯍꯥꯏꯅ ꯑꯃ ꯁꯦꯝꯃꯤ ꯁꯤꯒꯤ ꯏꯃꯨꯡꯁꯦ ꯃꯁꯤꯅ ꯈꯠꯅ ꯆꯩꯅꯗꯅ ꯑꯃꯒ ꯅꯨꯡꯁꯤꯅ ꯑꯔꯩ ꯂꯩꯇ ꯇꯥꯅ ꯇꯤꯛꯅꯗꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯂꯩꯃꯤꯟꯅꯔꯗꯤꯅꯦ ꯑꯉꯥꯡꯁꯨ ꯂꯣꯏ ꯐꯅꯤ ꯑꯗꯨꯒꯤ ꯏꯃꯨꯡꯗꯨꯗꯤ ꯑꯉꯥꯡ ꯉꯥꯎꯁꯤꯟꯅꯕꯁꯨ ꯊꯣꯛꯂꯣꯏ ꯂꯥꯏꯔꯤꯛꯁꯨ ꯂꯣꯏ ꯐꯅꯤ ꯃꯔꯝꯁꯨ ꯂꯣꯏ ꯃꯣꯛꯀꯅꯤ ꯑꯗ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯝ ꯁꯣꯏꯔꯤꯁꯦ ꯃꯃꯥ ꯃꯄꯥꯁꯤꯡꯁꯤꯅ ꯃꯆꯥꯁꯦ ꯌꯥꯝ ꯐꯅꯤꯡꯕ ꯃꯃꯥꯒ ꯃꯄꯥꯁꯤꯅ ꯁꯨꯕ ꯐꯠꯇꯕ ꯌꯨꯁꯤ ꯋꯥꯔꯤ ꯊꯛ ꯂꯩꯔꯒ ꯑꯩ ꯏꯆꯥ ꯐꯕ ꯉꯝꯗꯦ Lions Club of Imphal na sinduna ngasi World Sight Day 2022 gi thorom club asi sangai prog da leba Lions Service Center da pangthokre thorom asiga mari lainana gari awang lekai da leba Nabalini Astham Children Home for Girls ki inmate nupi macha kun taruk amade superintendent mari punamioi kuntra gi meet screening Lions Eye Hospital da tauke Handak chahi gi World Sight Day gi theme Love Your Eyes ki nungi oiba warol piraduna Lion Doctor K.S. Rajendra Singh, District Chairman, Site First, District 322D na phongdokibada aikhoigi mit asi khwaidagi maru oiba haksan kayat ama oibana masibu joton tawna thamba haibasi mathautai mahakna phongdokibada ing 1995 da Helen Keller na Lions Club ki member singbu Knights of the Blind in the Crusade Against Darkness oibu haijakhiba adudagi malemgi Lions Club singna focus activity asi vision conservation da thamduna lakli loinana Lions ke Sight First hairiba campaign asidagi makha satharakduna World Sight Day asi pangthokpa horakibani haike Hakchangi marui ba kayat ama oiriba mit asining thina thamba mathok tai haina Imphal East ki CMO Dr. Lauremam Indira na phongdokre ngasi luang sangbam gram panchayat ta National Health Manipuri amadi Lions Club Imphal North na sinduna pangthokiba Love Your Eye haiba thim da pangthokiba kunhumdoi Suba World Sight Day lisingani kunithoi gi awareness cum free eye cam da wafamasi Dr. Lauremam Indira na phongdokibani thoromadu da haingang city block ki block development officer elangbam amuthoi khaba nganba Luang Sangbam Gram Panchayat ki Pradhan Sanjanpam Angau SNO NPCB and 6 Manipur Dr. Bikram Khoishnam amadi PMOP NPCB gi W Rajen na athoiba mithunglen oina saruk yakhi Dr. Laurembam Indra na makha taraduna mit asi ningthina ana ayak yaudana thamge hairabati asangba mana masing haira toina saba galoina na exercise toina tawu mathoktai asi pangthokliba ke masida layengba lakhiba myoi singda lemna hidak langthakpi ba galoina na anok supi khi hairi Good diet, healthy diet se akoina follow tauba chinjak aphaba chaba time to time exercise si masulep lep taba adagi stress and strain si lokthokpa matam chana tumba aduga mobile da hujik se yam kui na matam se thadhanare sidagi thorakpa reflection si mitta sokpa gi chang si hengat hali haba se adum laina raba potne mobile phone oiro natragana laptop oiro natragana any TV gi screen oiro sida yam kui na strain tawdaba kui na yengdaba sigumaina kitang checksin thorang se lobiragadi mid se good condition da khoina thambangam gani lasting oigani aduna mitsina bu pharagadi mioi begi hingbegi mahaudu yam phajana hangbangam gani haibase ai thamjaningi Marakthana tenba break amatang laujari Electric laktabana maram oiduna asabi ising phanglar haibi nungsa thiningai leitraba Thompson solar water heater contact number 9612391300 and 9862669522 aikhoigi address hairangoi dong nithamcha karong Imphal West amukana taramnok sari makhataba pao Ziribam Hospital astiki matangda Manipur gi CM gi nakom yaurabasu fagi tahanbagi mawngda lakpa asi laibak thibani leiriba mapi mapa singna matik sadabadagi hospital astiki phiba masi oiribani amadi hospital ase doctor leitrabasu OPD hanglaba asi laibak thibani haina MSF district committee Jiribam gi president L Bilax Maitai na phongdorakli ngasi MSF district committee Jiribam gi thomi singa Jiribam gi akhanaba pawmi team amaga loinana
50 Badat Hospital da Chatkiba Yingsinbagi Kongsat Amada Committee Asigi President L. Bilax Maitai Namakatana Fongdorakibada Narang Dagi Hauduna Hospital Asida MSF na Akupa Midyang Sangduna Lagpani Hospital Asida OPD Hanglabasu Dr. Amata Laitabadagi Hospital Asida Layang Balagwa Myoy Singbu Casualty gi Dr. da Yenghanba Thengnazare Hospital Asida Dr. Ania Madi Nurse Mari Kakta Lairamba Asisu Laibak Tibani Hospital Asi Mapi Mapa Laitana Hospital Laitaba Hospital Amagum Laire Masi Lairiba Mapi Mapa Singna Matik Sada Badagini Haina MSF na Lozai Amasung Government Su Dr. Ama Transfer Tobada Mahut Ama Thambiram Naba Lenga Kipunging Chingsinjari Haiki Jiribam da leba CSO amadi mairoi luk kayana afaba hospital lu namba tokotpo hospital ama matik chaba hospital ama thamna bai damakta tongan ba maikai kaya dagi laurabasu ngasi phawda mapung phaba jiribam gi damakta yamna mating thokpa hospital haibdo uidana lairibse yamna laiba thibani tharajona lapiraba matamda su weekly gi oiba monitor tawni kaina thajaba piramaga ngasina monitor do kadai chakrage haibagi wahang phawba ikoi hangjaningi hospital asida su biometrics se oi thambire haraga monitor se director Tawira or Natraga, CM office Tawira or Natraga, if I respected GC Sargi, Putanda Tawira, Alvina, monitor Tawigi system, Asimasu, Amani Haiduna Media, Tonga, Ajari. Manipuri Students Federation MSF ki Kungamari Super Foundation Day Observation ngasti Jiribam Babu Parada leba PWT Guest House ta pangthokre MSF District Committee Jiribam na stendana pangthokiba thoramadu da ajuka Jiribam ge President Mutum Maipak Sanamangang All Jiribam Maira Paibi AJ MP gi President S. Susila MSF District Committee ki Advisor and Dharmendra Metai amadi MSF District Committee Jiribam ki Vice President T.S. Samanana Maruiba Mithung Singh oina saruk yake thoram aduga mari lainana paumi yauna SCSO kaya gi mioi singda angamba khudol pot tamkhe India ke state ko nipan amadi Union Territory mapangi delegate singna saruk yagadaba chahi ahum khudingi manungda national gi thakta amungtang pangthokpa Communist Party of India gi kunmari suba National Congress ta saruk yaruna bagi damak CPI Manipur State Council gi ahan batim ngarang Imphal thadokre hairi Andhra Pradesh ki Vijayawada Bandar Rota Leiba SS Convention Hall da lakliba tang tara mari tagina tara nipan phawba numit mari ni chupna pangthoka doriba mifamasi mioi listing kayana saruk yaba rally amaga loinana hawdoka dori pangthoka doriba mifamasi da Manipur gi sokse lakli bagam khai kannaba sothariba Manipur gi sokse laklaba ngamkhai kannaba sothariba state ki summit lon gi matang amadi Manipur gi lairiba wathok kaya gi matang da pukhatkani haina MSC CPI gi secretary L Thoiren na fongdokhi Lakliba December ki tang kunmari dagina kuntaruk phawba New Delhi gi Raja Bazar da leiba indoor hall da pangthoka doriba taret suba national jit kundo championship ta saruk yaruna bagi damak handak pangthokiba taramathoi suba State level jit kundo championship ta medal fanglakhraba sanaroi singna merit amadi medal amadi as proof certificate ki copy ga luina tha ase tang tara turuki numit yung bamatung pung ani taba matamda yairipok Bisnu Naham yai lekai da leiba community hall da report tawrana ba JKAM gi general secretary na thokpa serol amana khangal lakle Bisnupur district ki manungstana leiba Kumbi Setupur maya lekai da ngasi nomagi oiba farmers training program on poultry management and scientific rearing haiba training program ama pangthokre National Livestock Mission gi makhada Manipur lenga gi district veterinary office Bisnupur na sinduna ngarang pangthokiba scientific oiba maongda yen nganu loibagi training program hawdokpagi thorumda Kumbi municipal council gi hanagi vice chairperson Wahengbam Bobichan Luang district veterinary office Bisnupur gi Joint Director Dr. Khuraizam Santibila Devi, Social Activist Wahengbam Panchamani Maitai Amadi Wahengbam Ramdhon ex-councillor Namaru Mithung Lensing Oina Saruk Yakhe, Farmers Training Program da Kumbi Municipal Council ge tongan ba Lekai Singdagi Lakpa Mioi Punna Trainee Chamaga Yankai Humdoina Saruk Yakhe Training Program atu the Expert Resources Person Oina District Veterinary Office Bisnupur gi Veterinary Officer Singh Matang Stina Dr. Sunita Nambam Dr. K.S. Dhananjoy Singh amadi Dr. T.S. Rinana tongan ba topic ta wangang khe Malemda khwaidagi chauraba voluntary organization ama oiba Rashtriya Swayam Sevak Sangha RSS hawdorakpa chahi marifudra taret surakpaga iroinana Manipur gi mafam kyada tongan ba thoram ngarang pangthokre Sarakna Swayam Sevak million taret leiraba lup ase lisingamaga chamapan kunmanga September gi tang kun taret ki Vijayadashmi numita Maharashtra gi Nagpur da Dr. K.V. Hegre warna linkhatkibani India pumbada Sarakna branch lising Humdra
hangdoktuna khunai amadi leibakidama yaifanaba thabak thauda kaya pangthokliba swayam sevak kaya lepa leitana sengatpa voluntary organization ama oina leiri RSS linkhatkhiba sahi Marifudra Taret Surakpaga Luinana Lup Asigi Manipur Brand na Raja Sinba Thungna Mapo Kumun Palan Thorom Pangthokli Palan Thoromgi Saruk Oma Oina Manipur dasu RSS Imphal Nagarna Brahmapur Nahabam da Leiba Dharmalaya Community Hall da RSS ke Hanagi National Joint Secretary B Bangaya Lieutenant General Dr. K Himalaya Madi Atelu Chingba Kaya Galoinana RSS ke Mapo Kumun Thoram Vijayadashmi Utsav Lisingani ga Kunithoi Pangthokhe Colombo da pangthokhiba SAF Championship ta winner oiduna Asian qualified oirakraba amadi Saudi Arabia da pangthokhiba AFC Asian Cup lisingani kunhumdoi da mai paglakraba Indian U17 national team da jawruba mai paglaklaba Manipur ki football sanaroi ti Malem Nganba Suraj Kumar Singh Ngangbam Bobby Singh Korau Ricky Maitai O Phoenix El Doni Saijangarin amadi Thanglal Swan Gangtena Maramdam Manipur da halakpada makhoibu ikai khunnabu utpa amadi puning thawatpa oina All Manipur United Clubs Organization amukona taramna okpagi thorom ama amukogi office ta pangthokre ngarang pangthokhiba okpagi thorom aduda amukogi member sing imung manung sanaroi sing bunu sibiba marup sing sanaroi sing asigi haurakpham oiba club sing gi miot sing yauna airport ta ahan ba oina okhi makhata na sanaroi sing asibu amukogi office tamna amupurak laba matungda mapung oiba okpagi thorom pangthokhi qualified AFC Asian Cup lisingani kunhumdoi Indian U17 amadi SAF Championship winner amadi Asian qualified oiraklaba India tingi Manipur okpagi thoramasida amukogi President PS Nandoluwang Vice President K Helen amadi Vice President MM Thambona thoram mapu oina saruk yakhi Green Can Industries na 9 Mahila IRB Battalion ki Caravan Model bus da ahanba mobile toilet install tawkhrei Manipur gi ahanba oina Green Can Industries ki proprietor Justin Laistrong gi mateng dagi 9 Mahila Indian Reserve Battalion gi Caravan Model bus da mobile toilet install tawduna khusinabagi thorom pangthokhrei nupi singna mafam sadabana kuina duty tawba amadi lamsang chatpada thengnariba awaba singbu khangbiduna DGPP Dongelna astigumba wakhalon asi puthorakhibani asigumba mobile toilet install tawduna khusinabagi thoromga mari lainana Green Can Industries ki proprietor Justin Laistrong na haikibada yamna challenging oina ahan poina toilet asi makhata na su atopa singda tawrakhigani haiki asigumba ahan mobile toilet yauraba Caravan Model bus khusinabada apenba pokladuna asigumba thodang asi Gidamak 9 IRB Mahila Battalion ki Commandant Khwaisnam Sharma Devina ngamkhai leitana Green Can Industries pu thagat pa phongdorakli CMIST card, PMJAY card, E-Shram card, bank account passbook, disabled I-card, disabled certificate, Weber card, Yenbagi Thorum Ama Pangthokre, Modhu and Sana Hanbi Memorial Trust Porabi and COVID-19 Joint Task Force Porabi and in a Sendana Pangthokiba card and Topagi Thorumaduda, social activist Nongthongwam Rajendro alias Boy, CMO Imphal East District Manipur Dr. L. Indira Devi, nominee to the MP Sana Jawale Semba Thokso Sarchandra Waiton Gram Pansayat ki Upa Pradhan Elangum Prem Joina Jingbana Maru Oibamithunglen Singh Oina Saruk Yakhe. Chahi se December ki tang kunmari dagina kunipan phawba Kerala ki Kollam district ki Kotarakarada pangthoka doriba humpunipan suba senior national ball badminton da nupa amadi nupi ki championship te saruk yarugadaba Manipur gi team gi damak trial cum selection pangthoklagani haina ball badminton association Manipur gi general secretary na thokpa serol amana khangalakle tha se ki tarak taruk tagina kun taruk phawba akam patal leben dalit ki indoor basketball hall da ayu ki pung taruk makhai dagina nipan makhai phawba sathagadori ba trial cum selection asti da saruk yaningba association asti affiliate of district natraga institution natraga club sing amadi unit sing na sanaroi tharak tamak khangalakle UN chahi khudingi October ki tang 13 International Day of the Girl Child pangthoktuna lakpagum nifumari suba Assam Rifles Headquarter kunithoi suba sector Assam Rifles ki midyang makhada Inspector General Assam Rifles E na Tamenglong district ki nupi macha singi oiba layepagi sangdamnaba ama pangthokre sangdamnaba pangthokiba simaru oina nupa nupi ani gi marakta thamliba khetnaba silakthokuna sab manaba right amadi punsi mahingda hingba ngamhanna bane sangdamnaba adu da angang nupi macha kun manga romna saruk yakhi
Indiana Manipur bu namduna lausin khiba numit October gi tang 15 bu lebaki amamba numit haina Manipur pumba general strike lauthoktuna yaningdaba phongdopagi thorom yawolup singna miyanga loina na sai khudingi pangthoktuna lakli Manipur na masagi Maraibak marom dom lepchaba ngamdriba phawba khongthang asi leptana changsin gadabani hangatna yengbada Manipurna India gi prehistory amadi proto history gi phibanungda karimata yaukhide loinana historically politically and geographically India gi native state ama okibasu leite kha nongpok Asia da Manipur di masagi maning tamba puwari amaga sagonaduna matam sangna lakhrabani tangdu leita draba ngasi mirol sina wabagi pandon yongna mipan tangna hingliba mahing laira sudat nariba set pasaba fangriba myot minai kya khangliba amadi khunai wathok lanthok kaya warusina mata purokpa ngamdana lairiba punamak asigi haurakpham marudi lisingmaga chamapan da merger agreement khuyek pituna India da pulluba asini merger agreement asigi asengba wahan thok khwaidagi anoba mirolna khangnanaba amadi aikhoigi ningtamba hanjannaba gidama lantheng hena masak thoknaba masibu yaningdabagi thoram asi aikhoina thongna leina amadi pangal thokna pangthokadabani haina Alliance for Socialist Unity kanglaipak asukna thadorok pesterol amana phangdorakle October gi tang 15 gi amamba numit haina pangthokliba thoram asida haukiba sahi singda tawkhibagumna lebak hupna saruk yabiduna Indiana Manipur namduna lausin kiba numit asibu yaningdaba phongdokpagi kanglaipak sinba thungna October gi tang 15 gi ayuk pung 3 tagina numidang waram pung 3 phawa Alliance for Socialist Unity kanglaipak asukna general strike lakthokle hairi hauzik sanabagi pau lobiasi sanabagi pau pizari Gujarat na yumbu oiraga haukiba September gi tang 18 dagi hauduna satharakiba kuntraga taruk suba National Games da Manipur gi medal tally da mapan subada leiri Games asida Manipur na event 13 da medal lauduna state pu saktakli state asina kuntra taruk suba National Games asida gold medal kun silver medal 10 amadi bronze medal kun punna medal yankhai lauduna mapan suba fam kan khibani All Manipur Football Association sinduna team tara na saruk yaraga thasigi taretagi hauduna lamlong thongkhong artificial turf ground da sathrakliba Khelo India State League Under 17 Girls Football gi ngasi sanakiba match da upsa pukhawam di YWC Thambal khong maipakre league asigi ngasi sanakiba match amada Kripsa Naurem thong amadi YWC Langthabal maipakre sathrakliba league asigi ngasi sanakiba ahanba match da Kripsa Naurem thong na Iksa Irengbam go Goal ani amada maitiba piki atopa match amadana YWC Langthabal na PLL Churachandpur bu goal nipan sinuda maitiba piki bani All Manipur Football Association na kumukcham joykishan ki sponsor makala sinduna haukiba August ki tangkundagi lamlong thongkhong artificial turf ground da team 18 group anida saruk yaraga satharakli ba kumukcham inausa sing memorial 15 suba Manipur State League asi sanaki ba match da M Khabam amadi SSU singjamai mai pakre satharakli ba league asi ngasi sanaki ba match amada M Khabam na GSC Churachandpur bu goal ama sinuda maithiba piki league asi ngasi sanaki ba atopa match amadana SSU singjamai na nisa thangwai bun goal ahum amada maithiba piki satharakli ba league asigi hayengi match lairoi hairi Manipur Horse Riding and Polo Association senduna thasi taradagina team tara na saruk yaraga knockout basis ta mapal kangjai bungda satharakli ba ahan ba inter district polo tournament ki ngasi sanaki ba ahan ba semi final da Manipur Police Sports Club B na Singkhai Hunba Polo Club bu Panjil Taret ahum dam maithiba piki atopa match amadana X Polo Club Manipur Police Sports Club A bu Panjil tara humdoi ani da maithiba piki satharakli ba tournament asigi final match da tha asigi tang 15 da sanaragani Loisalakpada maruiba pau amuka na pizari Mahairoi Loop MSUG ex office bearer sing na semba fact finding committee na October gitang mapanda laukiba warep media da fongba yani na traga yaroi haiba sayat na balakpadagi numidini paumi sing na tabak lep dure You legalize tawbagi matangda Manipur lenga ki mute sing na nupi luchimba singa mifam pangthoktuna unakre you legalize sungtaw tawba yaroi hairam le haina Manipur kanba imalup angkil ki president Laurembam nganbi na fongdorakli
Khongtom da leba Slopland Public School da paisa gi demand ga mari leina KYKL na school asigi thabak thoram sing chinjin khrai mahiroi sing gi yenglaga school asida thamlakli ba athing ba handok piu haiduna school asigi mahiroi sing yauna school gi geta wakan pham sathakrai Outer Manipur Parliamentary Constituency ki listing aniga tarama panda pangthokiba mikhalda Naga People's Front NPF ki ticket mai pakhiba MP Dr. Loho S Foze gi nomination file tawbaga mari leina Manipur High Court na takiba rayadu Supreme Court na interim stay order ma thokre Agartala lagi khongsang fawu ki passenger train service ngasi ayuk President Draupadi Murmu na lam thakre Manipur da makha taba railway khudong saba phanghanna gi pandam da North Frontier na Agartala Jiribam Satapti Jan Satabti Express asi khongsang fawa yohalaki bani hairi Amade Manipur da hokiba pungkon mari da miyoi ani COVID positive oiba thengna ki bagalaina na positive oiba gi chang sa da 0.8 oiki active case masing tara humdoi lairi IS News na pizza banga sino magyoy ba pau matanga siloi jare bideng tabiru singbo mo kan na khrum jare